ꯎꯟ ꯌꯥꯝꯅ ꯇꯥꯕ ꯂꯝꯅꯤ ꯆꯤꯡ ꯑꯃꯒꯤ ꯃꯊꯛꯇ ꯂꯩꯕ ꯂꯥꯏꯔꯕ ꯌꯨꯝ ꯑꯃꯗꯅꯤ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕ ꯍꯅꯨꯕꯤ ꯃꯈꯣꯏ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ ꯍꯌꯦꯡꯁꯤ ꯀꯨꯝꯍꯩ ꯑꯆꯧꯕ ꯑꯃ ꯂꯩꯕꯅ ahal anidu yamna mathwai nungaitana phunga da mai tiklaga lei ahal oirabi nupiduna hairam hanuba hayengi kumai sibu aikhoi ni bu kamdongna pangthuk toribano sanana ba cheng hawai phawba amata leite hanuba du wakhal wana khumlamme hanubi aisu khalibani kamdongna pangthuk sige ahal anidu wakhal nungaitana phamlaga leirame matamaduda hanubidu tapna hawgalaklaga magi liraba upudu hangduklamme aduga pirol kaya marum nokthuklamme hanubaduda piraga hairamme se hanuba masigi pirol anbasingse nangna kaithelda chatlaga yonthok piruro aduga hayengi sengchak alu hairudo laibirao hanubadusu upai leitana pirol anbasingdu magi mananganda posilamme aduga magi makokta manjunaraba tupi ama uplaga yomdagi thoraklamme un yamna taba lambi oibana uwa pumnamak unna loinamag kupsilamme hanubana asum lakpa matamda waraduna ngaihaktang phamlamme adubu asum yanglakpa matamda unna pungongngongna tariba mafamdugi phajabaduna sumatkhibadagi manangandagi phidu thamlaga ngaihak yenglaga leiramme adubu thinthaba tawdana magi mafi marol mayamdu mananganda amuk posilaga khongsan ba haurakki kaithel yogodaba khara watlingaida kaithel dubu ngakpi senbi bani haina thajanaba lai angang taret tugi murti tu lambi gi nakanda unna kupsilaga leiba hanubaduna uramme maduda lai gi murti singduda kupsilliba unsingdu hanubaduna makhutna lawthoklamme aduga mafamdu sitna na sengdokpiramme madugi matungda hanubaduna kaithel tamna laklamme kaithel yorabada kaithel manungda sanglaga mafam saba ama yenglaga magi pirol du puthoklaga phamlamme aduga kaithel da chaliba mising aduda onsillaga hairamme pirol leijare apamba khanbiyu phida asisu yamna phai amuktang yengbiyu haiduna koiraw lauramme hanjin achat ok singduda tananaba kaujai adubu kana amatana tabiramde tarabasu hanna phawba yengdana adumak chanakhi hanuba nupadu mathwai khajiktang wajaramme adubu mahak ninghanaba yade khanduna chatliba mi kayadubu tananaba magi pot asibu lawbiyu haiduna hanjin lauramme matamna asum thingjilaklabada hanuba nupadu mathwai wana asumna haijaramme karino aina tawgadori basibu hayengi kumaisigi pot chai leinanaba sel khajiktang phangadra hairaga aidi karam tawni asumna yamna mathwai wana pochai sing adubu yomsinba hauramme ahal nupadugi hek mayoknabada sahi miyai oirap tawba nupa amasu kaunana saba tupi khara yonge haiduna phamlambani adubu kana amatana leibidaba aduda masu upai leitabadagi chatlage khanduna loisillakpa matamda ahal nupa aduga mayoknaramme makhoi anidu mayum makai panglaktuna asum lakminaramme lambida wari saraga laklamme makhoi anigi wari du yamna nungairamme lambi kainaramdai matamda ahal nupaduna hairamme marup wari su nungaire ado aisu asomgi yetlomda lariba singmasa ama lariba se masi lanthok-lagadi aigi yum lairabani marup ka ngaihak thengnaraga wari sanaba se onthokna nungaikre adubu marup hayengi kumaisigi marupta karisu khudol tamnanaba yauraktre aduna aigi yonaba purakpa phi kharase marupta aina khudol oina pirage nupa amaduna su magi tupi adu hanuba aduda khudol oina piraklamme asumna marup anidu thengjilaklaba aduda kainaya thanglawnaraga magi lambiromda chatpa haunakhi ahal nupa dudi wakhal yamna nungaitana mayumlomda laklamme mahak mamitagi mapi tapna chintharaklammi mahakna lambida ngaihak phamduna kapningba kaya marumdu khangjillamme aduga mathanta sonjarammi karino aina tawgadawriba asibu yumdana hanubida kari amuk hairuni asumna haiduna thamoi sokna
makhol thoktana mapi tarammi. Matamna asum thengjilaklabada mahak mayumlomda amuk halaklammi. Asumna wakhal wana lakpasida ngasai kaithelgi lambida lehauba lai angang taret tugi murti tu unna amuk kupsillaga lairammi. Ahal nupaduna madu uruba matamda phat changsilaga unsingdu mamangi adumaina sitnana sengdokpirammi. Aduga mahakna lai angang taret tubu khurumjarammi. He lai angang taret nanai lairabana karisu kachaba ngamjade. Nanaibu thaujanbiyo haiduna pukningda chetna ningjarammi. Asumna ngaihak lai khurumlingai un tarakpa henjilaklammi. Ahal nupadu hawgatlaga chatke hek tawrakpagadi lai angang taretugi mamaidu unna amuk kupsilaklammi. Madu uba matamda ahal nupaduna yamna nungaitaba phaurammi. Maramaduna magi marub ngasai kaithelda thengnaba nupaduna piramba tupi taruktu lawthoraklammi. Aduga lai sing aduda uplammi. Adubu lai angang amadi tupi konadabadagi uplamde. Ahal nupadu karisu thintaba tawdana lai angang duda magi upliba manjunaraba tupidu upsinbirammi. Aduga maithongda momondoktuna ingkraba unmarak aduda tapna mayumda laklammi. Numidang thengjilaklaba kanda mayum yaurakhi. Ahal hanubidu harauna tapna thoraklammi. Aduga hanubadugi makhutta karisu yaudana leblambadu ubada yamna haraurammi. Aduna hanglakhi. Hanuba, pizol singdu loinamak sitkrabaro. Aduga karigino ituk tukthana laklibadubo. Kari lerakpage. Hanubadu karisu khumde phungada changlaga mai tiklaga phamkhre. Hanubiduna kari tawba yaurobaki haina tapna hangluba kandadi ngasai thokiba wari singdu tapna liraklammi. Aduga sor sangna hondoklaga mamitagi mapi tana hairammi. Hanubi, aise hayengi kumaisigi karimata khandana itawna pirakpa tubi singdo lai angang taretuda pithoklamle hundoklamle. Hanubidu momon noklaga khummi. Hanuba, isorda katpabu hundoklamba kaubro. Yare, isorna ikhoigi awabase ubirabadi hayengi kumaise mapung phana ikhoisu yawba phangbo oisanu. Hanubadu magi nupigi wahaising aduda mathamoy penjarammi. Asumna makhoi tumba changnakre. Adubu makhoi animag tumthaba yade. Yamna wana ahingdu khanglammi. Ahing nongyaida karino khangdaba pot arumba ama makhoigi thongjilda thadabagi makhol taraklammi. Ahal anidu khangprek khangna hawgalakhi. Karino ontharakpa mali haiduna ahal anidu khanarammi. Makhol mawa amata takidabaduda ahal anidu akibasu haipet poklammi. Masidagi makhoi anidu phamungdagi kumtharaklaga thong hangduklaga yengluba kandadi angakpagi matongni. Ahaldugi thongdugi hek mamangmaktada asa athak pizol kaya marum singmuk paiduna lairammi. Madu uba matamda karino haiduna ahal anidu angakpa amadi haraubaga loinana kaplammi. Hanubana tapna pochai kayaduda yenglakpa matamdadi laptakna angangi phibam manba makhoi taret khak leplaga leiba urammi. Aduga ahal nupaduna makhoi taretta upiramba tupidu uplaga tung hanna yengdaba makhai chatkiba uhorammi. Asumna ahingduma haukhre kumhai numitni. Hanuba hanubi matai manaudu leijaba kaya marumdu lairaba kumhai yauba phangjadraba singda khudol tamduna harau samin thakminarammi. Ahal anidu lai angang taretugi manakta amuk laklaga athum ahau kaya marumsu katlammi aduga khurumlammi. Asumna laigi thawjal phangduna ahal anidu yaifaba punsi oiduna nungaina hingkhirammi. Haujik amuk taminarasi Phurailatpam Binodini Devigi wari masa ahing amma. Dung lawe mapanda kanagumba ama satpagi makholni. Mitkap khangthok thoe suk thenglaba hingsidabu kana oirigaba. Yum asimaktadara natragana thangnaba yumdara. Amuk phajuptu singkhatlaga tumthanaba hotnei. Amukasu ikuidana dung pedrek. Handakti hanadagi khara kalli makholdu. Aina khangle aina lariba yum asimaktadani. Tumba kaire. Lukhum manaktagi mihu thongdu tapna hangduklaga yengningbani.
ꯃꯗꯨꯃꯛꯇꯤ ꯉꯝꯗ꯭ꯔꯦ꯫ ꯊꯥꯖꯗꯅ ꯑꯀꯤꯕ ꯑꯃꯈꯛ ꯈꯪꯐꯥꯎ ꯐꯥꯎꯔꯛꯏ꯫ ꯃꯇꯝꯒ ꯐꯠꯇꯕꯁꯤꯗ ꯈꯨꯡꯒꯪꯁꯤꯗ ꯅꯍꯥꯔꯣꯜ ꯂꯦꯛꯇꯕ ꯌꯨꯝ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯂꯣꯟꯅ ꯐꯣꯡꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯍꯥꯏꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯑꯩꯁꯨ ꯐꯅꯗꯤ ꯀꯨꯏꯁꯤꯜꯂꯛꯂꯕꯅꯤ ꯌꯨꯝꯁꯤꯗ ꯚꯔꯥ ꯂꯧꯔꯒ ꯂꯩꯔꯛꯂꯤꯕꯁꯤ꯫ ꯑꯩꯉꯣꯟꯗꯗꯤ ꯑꯃꯨꯛꯇꯁꯨ ꯊꯣꯛꯈꯤꯗ꯭ꯔꯤ꯫ ꯊꯥꯖꯕ ꯉꯝꯂꯝꯗꯦ ꯉꯁꯤꯗꯤ ꯀꯔꯝ ꯇꯧꯅꯤ? ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯨꯃꯛꯅꯤ꯫ ꯃꯑꯣꯡ ꯈꯜꯂꯗꯨꯅ ꯐꯃꯨꯡꯗ ꯇꯞꯅ ꯌꯥꯝꯅ ꯋꯥꯅ ꯆꯦꯞꯊꯔꯒ ꯍꯧꯒꯠꯇꯨꯅ ꯐꯝꯃꯤ꯫ ꯐꯈꯥꯗꯒꯤ ꯆꯨꯔꯨꯞ ꯎꯄꯨꯗꯨꯃ ꯌꯥꯝꯅ ꯇꯞꯅ ꯈꯨꯠꯁꯥꯅ ꯑꯃꯝꯕꯗꯨꯗ ꯃꯥꯔꯒ ꯆꯨꯔꯨꯞ ꯃꯆꯩꯃ ꯂꯧꯊꯣꯛꯏ꯫ ꯆꯤꯝꯕꯥꯟꯗ ꯊꯝꯃꯤ꯫ ꯃꯩꯈꯦꯠ ꯈꯦꯠꯄꯗꯤ ꯄꯥꯛ ꯍꯦꯛ ꯉꯝꯗꯦ꯫ ꯈꯪꯀꯤ ꯀꯤꯁꯤꯜꯂꯛꯏ꯫ ꯇꯂꯞꯀꯤ ꯄꯩꯁꯥꯁꯨ ꯑꯦꯔꯤꯌꯥꯔꯁꯨ ꯈꯔꯁꯨ ꯉꯁꯤ ꯐꯪꯂꯛꯄꯗꯨꯒꯤ ꯃꯅꯤꯜꯗꯨ ꯈꯪꯕꯗꯒꯤ ꯀꯅꯥꯒꯨꯝꯕ ꯅꯍꯥꯔꯣꯜ ꯁꯥꯁꯤꯟꯅꯔꯒ ꯂꯥꯛꯂꯕ ꯖꯥꯠꯂꯥ? ꯑꯁꯦꯡꯕ ꯑꯣꯏꯔꯝꯂꯕꯗꯤ ꯐꯖꯅ ꯉꯥꯡꯅꯕ ꯌꯥꯗꯧꯔꯤꯕꯅꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯀꯝꯗꯧꯕ? ꯃꯤꯍꯨꯟ ꯗꯪꯗꯪ ꯆꯣꯡꯉꯤ꯫ ꯂꯋꯥꯏꯒꯤ ꯁꯝꯁꯤꯁꯨ ꯆꯞ ꯆꯞ ꯌꯨꯡꯈꯠꯂꯤ꯫ ꯂꯥꯞꯅ ꯑꯃꯗꯤ ꯅꯛꯅ ꯍꯨꯏ ꯈꯣꯡꯕꯒꯤ ꯃꯈꯣꯜꯗꯨꯅ ꯑꯃꯨꯛꯀꯁꯨ ꯑꯩꯕꯨ ꯍꯦꯟꯅ ꯋꯥꯍꯜꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯀꯤ ꯆꯝꯄ꯭ꯔꯥꯁꯤ ꯇꯥꯃꯅꯤꯅꯗꯤ ꯍꯦꯛ ꯐꯥꯒꯤꯑꯣꯏ ꯀꯔꯤꯑꯣꯏ ꯍꯥꯏꯈꯤꯕꯅꯤ꯫ ꯁꯥꯔ, ꯃꯇꯝ ꯐꯠꯇꯦ꯫ ꯃꯤ ꯑꯃꯒ ꯁꯤꯌꯥꯔ ꯇꯧꯔꯒ ꯂꯩꯃꯤꯟꯅꯕꯅꯗꯤ ꯍꯦꯟꯅ ꯐꯕꯅꯤ꯫ ꯑꯩꯅ ꯄꯉꯥꯡ ꯉꯥꯡꯖꯕꯅꯤ ꯍꯥꯏꯗꯨꯅ ꯇꯥꯃꯅꯤꯒꯤ ꯋꯥꯍꯩꯗꯨ ꯊꯧꯁꯥꯔꯨꯗꯕꯒꯤ ꯃꯍꯩꯗꯣ ꯉꯁꯤꯗꯤ ꯐꯪꯗꯧꯔꯕ ꯃꯥꯜꯂꯦ꯫ ꯑꯩꯅ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯌꯥꯔꯣꯏꯗꯕ ꯂꯩꯇꯦ꯫ ꯇꯣꯜꯍꯟꯁꯨ ꯃꯗꯨꯁꯨ꯫ ꯍꯧꯖꯤꯛꯇꯗ ꯅꯤꯡꯉꯝꯂꯛꯇꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯤ ꯕꯖꯥꯔ ꯃꯌꯥꯗ ꯄꯨꯟꯅ ꯗꯨꯀꯥꯟ ꯑꯃꯒꯤ ꯚꯔꯥꯗ ꯂꯩꯈ꯭ꯔꯕꯅꯤ꯫ ꯅꯣꯡꯗ ꯉꯥꯟꯁꯅꯨ꯫ ꯍꯌꯦꯡꯗꯤ ꯃꯈꯣꯏꯗ ꯇꯛꯅꯗꯕ ꯌꯥꯗ꯭ꯔꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯤꯒꯤ ꯁꯍꯨꯝ ꯑꯃꯈꯛ ꯑꯩꯒꯤ ꯃꯤꯍꯨꯠꯊꯣꯡ ꯃꯄꯥꯗ ꯍꯦꯟꯅ ꯅꯛꯁꯤꯟꯅ ꯂꯦꯞꯄꯒꯨꯝ ꯇꯧꯔꯛꯈꯤ꯫ ꯀꯔꯝꯅꯣ? ꯁꯣꯔ ꯐꯥꯎꯕ ꯆꯅꯤꯡ ꯇꯥꯅ ꯅꯤꯡꯊꯤꯅ ꯍꯣꯟꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯀꯥꯡꯁꯨ ꯑꯃ ꯑꯅꯤꯈꯛ ꯉꯁꯥꯏ ꯀꯥꯡꯈꯜ ꯃꯅꯨꯡꯗ ꯆꯪꯍꯧꯕꯗꯨꯅ ꯉꯔꯪ ꯐꯤ ꯊꯣꯡꯗꯕ ꯃꯥꯏꯁꯤꯗ ꯑꯃꯨꯛ ꯏ ꯆꯨꯞꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯗꯨꯅ ꯑꯃꯨꯛꯁꯨ ꯊꯣꯏꯅ ꯑꯩꯕꯨ ꯋꯥꯍꯜꯂꯤ꯫ ꯄꯨꯛꯅꯤꯡꯁꯤ ꯂꯩꯇꯥꯍꯟꯗꯦ꯫ ꯂꯝꯗꯝ ꯇꯥꯝꯅ ꯂꯩꯍꯧꯔꯕꯤ ꯑꯩꯒꯤ ꯏꯃꯥ ꯑꯁꯣꯟꯕꯤꯗꯨꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯤ꯫ ꯑꯩꯅ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗ ꯏꯃꯥꯅ ꯍꯦꯛ ꯂꯥꯇꯦꯟ ꯑꯃ ꯄꯥꯏꯔꯒ ꯀꯥꯡꯅ ꯆꯤꯛꯂꯕ ꯐꯥꯎꯕ ꯈꯪꯗꯕ ꯅꯨꯄꯥꯁꯤꯕꯨ ꯑꯣꯟꯊꯣꯛꯅꯁꯨ ꯊꯥꯈ꯭ꯔꯕꯅꯤ ꯎꯟꯁꯥꯁꯦ꯫ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯀꯥꯡ ꯍꯥꯠꯂꯝꯕꯗꯨ ꯃꯤꯠꯇ ꯉꯁꯤꯁꯨ ꯁꯪꯁꯪ ꯎꯔꯛꯏ꯫ ꯃꯇꯠ ꯃꯃꯩ ꯃꯀꯣꯛ ꯁꯝꯅꯗꯅ ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯂꯨꯏ ꯇꯥꯝꯅ ꯂꯩꯍꯧꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯃꯗꯤ ꯌꯨꯝꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤ꯫ ꯏꯅꯥꯎꯅꯨꯄꯥ ꯌꯥꯏꯃꯗꯨꯅ ꯑꯩꯒꯤ ꯐꯨꯔꯤꯠꯅꯤꯕꯨ ꯍꯥꯏꯔꯕꯗꯤ ꯁꯦꯒꯥꯏꯔꯕ ꯐꯥꯎꯕ ꯍꯦꯛ ꯄꯥꯝꯃꯤ꯫ ꯃꯗꯨꯗ ꯂꯥꯟꯖꯥꯎ ꯀꯌꯥꯅꯤ꯫ ꯑꯩꯁꯨ ꯄꯨꯔꯥ ꯕꯦꯔꯥꯅꯤ꯫ ꯈꯔ ꯑꯍꯜꯅꯤ ꯀꯥꯏꯅꯒ ꯈꯤꯇꯪ ꯍꯟꯗꯣꯛꯄ ꯅꯠꯇꯦ, ꯍꯦꯛꯇ ꯃꯥꯟꯅꯔꯨꯏ꯫ ꯍꯟꯗꯛꯇꯤ ꯄꯩꯁꯥ ꯈꯔꯗꯤ ꯂꯦꯝꯗꯧꯔꯤ꯫ ꯑꯦꯔꯤꯌꯥꯔꯁꯨ ꯌꯧꯔꯕꯅꯤꯅ ꯏꯅꯥꯎ ꯌꯥꯏꯃꯗꯨꯒꯤ ꯑꯄꯥꯝꯕ ꯐꯨꯔꯤꯠ ꯑꯃꯇꯪꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯂꯩꯕꯤꯔꯒꯦ꯫ ꯈꯪꯍꯧꯗꯅ ꯌꯦꯟꯈꯣꯡ ꯑꯃꯨꯛ ꯑꯅꯤꯔꯛ ꯑꯣꯛꯇꯨꯅ ꯊꯪꯅꯅ ꯑꯅꯛꯄ ꯑꯔꯥꯞꯄꯗ ꯈꯣꯡꯕꯗꯨꯗ ꯃꯃꯤꯠ ꯃꯅꯥ ꯈꯪꯁꯤꯡ ꯁꯤꯡꯒꯠꯂꯛꯂꯝꯃꯤ꯫ ꯑꯣꯍꯣ, ꯅꯣꯡ ꯉꯥꯟꯗꯧꯕꯁꯤꯕꯨ ꯀꯌꯥꯝ ꯋꯥꯠꯂꯤꯕ? ꯉꯥꯏꯕꯗ ꯑꯣꯟꯊꯣꯛꯅ ꯋꯥꯗꯧꯔꯤꯗ꯫ ꯆꯦꯛ ꯃꯣꯛ ꯐꯥꯎꯕ ꯂꯥꯎꯈꯤꯗ꯭ꯔꯦ꯫ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯄꯨꯝꯕꯁꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯊꯥꯖꯗꯅ ꯁꯤꯐꯥꯏꯒꯤ ꯄꯦꯇ꯭ꯔꯣꯂꯤꯡ ꯆꯠꯄꯒꯤ ꯒꯥꯔꯤ ꯃꯈꯣꯜ ꯑꯃꯈꯛ ꯈꯪꯅꯛ ꯅꯛꯁꯤꯜꯂꯛꯈꯤ꯫ ꯑꯃꯨꯛꯁꯨ ꯍꯦꯟꯅ ꯊꯃꯣꯏꯁꯤ ꯄꯤꯛꯄ ꯌꯥꯕ ꯄꯤꯛꯁꯤꯜꯂꯛꯏ꯫ ꯀꯥꯞꯅꯔꯕꯗꯤ ꯑꯃꯨꯛ ꯀꯝꯗꯧꯕ ꯇꯥꯔꯕ? ꯂꯥꯏ ꯊꯥꯖꯗꯕ ꯑꯩꯅ ꯅꯤꯡꯕ ꯌꯥꯕ ꯏꯁꯣꯔ ꯄꯨꯝꯅꯃꯛ ꯅꯤꯡꯂꯨꯏ꯫ ꯑꯩꯒꯤ ꯐꯛꯂꯥꯡꯁꯤꯗꯤ ꯁꯨꯞꯅꯇꯪꯒꯤ ꯐꯛꯂꯣꯡꯗ ꯀꯥꯕꯛ ꯁꯟꯊꯤ ꯈꯔꯅ ꯇꯩꯖꯕꯇꯅꯤ꯫ ꯅꯣꯡꯃꯩ ꯃꯔꯨꯅ ꯏꯔꯥꯏ ꯂꯥꯏꯅ ꯐꯥꯎꯕ ꯉꯝꯗꯧꯔꯤꯕꯅꯤ꯫ ꯚꯔꯥꯗꯤ ꯊꯥꯗ ꯂꯨꯄꯥ ꯆꯅꯤꯅꯤ ꯂꯦꯞꯇꯅ ꯊꯤꯔꯤꯕꯁꯤ꯫ ꯍꯟꯗꯛꯇꯤ ꯂꯨꯄꯥ ꯆꯥꯝꯃꯗꯪ ꯄꯤꯒꯦ ꯈꯪꯅꯤ꯫ ꯇꯦꯛ ꯗꯨꯡꯗꯥꯡ ꯑꯁꯤꯅ ꯄꯪꯇꯥꯗ ꯇꯥꯏ꯫ ꯅꯍꯥꯜ ꯃꯈꯩꯗꯤ ꯑꯃꯨꯛꯇ ꯑꯁꯤꯒꯨꯝꯕ ꯃꯈꯣꯜꯁꯦ ꯇꯥꯗꯦ꯫ ꯊꯣꯡꯁꯤ ꯍꯧꯖꯤꯛ ꯍꯥꯡꯗꯣꯛꯎꯒ ꯍꯥꯏꯔꯛꯂꯕꯗꯤ ꯑꯩꯗꯤ ꯀꯝꯗꯧꯕ ꯇꯥꯔꯕ? ꯃꯗꯨꯗ ꯍꯥꯡꯗꯣꯛꯎꯗ꯭ꯔꯒꯅ ꯀꯔꯤ? ꯀꯣꯛꯁꯤ ꯎꯔꯨ ꯉꯥꯎꯔꯛꯏ꯫ ꯑꯩꯉꯣꯟꯗ ꯀꯥꯞ ꯑꯃꯗꯤ ꯂꯥꯏꯔꯗꯅ ꯏꯟꯆꯤ ꯑꯃ ꯐꯥꯎꯕ ꯂꯦꯡꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯏꯈꯪ ꯈꯪꯉꯤ ꯉꯁꯥꯏ ꯃꯩ ꯃꯨꯠꯈꯤꯕꯗꯒꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯍꯧꯗꯕ ꯕꯜꯕꯁꯤꯡꯗꯨ ꯈꯪꯉꯥꯟ ꯉꯥꯟꯊꯣꯔꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯀꯥꯆꯤꯟ ꯀꯣꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯄꯨꯡꯉꯥꯟ ꯉꯥꯜꯂꯛꯈꯤ꯫ ꯃꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯃꯤꯄꯥꯏꯕ ꯄꯣꯛꯂꯛꯏ꯫
ꯐꯛꯂꯥꯡ ꯑꯍꯣꯕꯗ ꯑꯩꯒꯤ ꯏꯇꯧꯁꯤꯕꯨ ꯃꯈꯣꯏꯅ ꯎꯔꯝꯂꯒꯗ꯭ꯔꯥ? ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯏꯑꯣꯟ ꯑꯣꯟꯅꯕ ꯑꯍꯤꯡꯁꯤꯗꯕꯨ ꯃꯩ ꯄꯤꯔꯒ ꯀꯩꯗꯧꯒꯗꯧꯔꯤꯕꯅꯣ? ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯎꯈꯠꯈꯤꯗ꯭ꯔꯕ ꯃꯩꯇꯩ ꯂꯩꯕꯥꯛꯅꯤꯗꯀꯣ꯫ ꯄꯨꯛꯅꯤꯡꯗ ꯈꯟꯈꯤ, ꯍꯟꯗꯛꯇꯤ ꯉꯁꯥꯏ ꯃꯈꯩ ꯇꯥꯈꯤꯕ ꯃꯈꯣꯜꯗꯨꯗꯤ ꯁꯨꯡꯅꯠ ꯍꯦꯛ ꯅꯠꯇꯦ꯫ ꯃꯤꯍꯨꯜꯒꯥꯁꯤ ꯏꯊꯛ ꯊꯛꯀꯠꯂꯤ꯫ ꯑꯩꯒꯤ ꯐꯃꯨꯡꯒ ꯍꯦꯛ ꯇꯥꯏꯅꯔꯤꯕ ꯃꯤꯍꯨꯠ ꯊꯣꯡꯗꯨꯒꯤ ꯊꯣꯡꯕꯥꯗꯨ ꯒ꯭ꯔꯤ ꯒ꯭ꯔꯤ ꯇꯛꯄꯒꯤ ꯃꯈꯣꯜ ꯑꯃꯅꯤ꯫ ꯍꯟꯗꯛꯇꯤ ꯁꯣꯏꯔꯔꯣꯏ, ꯃꯈꯣꯏꯅ ꯑꯩꯒꯤ ꯂꯩꯐꯝ ꯆꯞ ꯆꯥꯅ ꯈꯪꯈ꯭ꯔꯦ꯫ ꯑꯗꯨꯅꯅꯤ ꯈꯨꯠꯂꯥꯏ ꯑꯃꯅ ꯃꯤꯍꯨꯠ ꯊꯣꯡꯒꯤ ꯊꯣꯡꯕꯥꯗ ꯆꯞ ꯆꯥꯅ ꯂꯦꯟꯕ ꯍꯧꯔꯛꯂꯤꯕꯁꯤ꯫ ꯃꯈꯣꯏꯗꯒꯤ ꯅꯥꯊꯣꯛꯄ ꯁꯨꯛꯌꯥ ꯌꯥꯔꯔꯣꯏ꯫ ꯑꯩꯕꯨ ꯌꯨꯝꯗ ꯍꯟꯕ ꯁꯨꯛꯉꯝ ꯉꯝꯗꯅ ꯃꯐꯝꯁꯤꯗ ꯑꯁꯨꯃꯛ ꯊꯋꯥꯏ ꯂꯥꯟꯕ ꯇꯥꯔꯕ꯭ꯔꯥ? ꯐꯔꯦꯅꯦ, ꯑꯩꯕꯨꯗꯤ ꯁꯤꯕꯨ ꯁꯤꯔꯕꯗꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯂꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯕꯛ ꯃꯆꯥ ꯑꯁꯤꯃꯇꯪ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗ ꯏꯪꯈꯣꯜ ꯇꯪꯈꯥꯏ ꯑꯃ ꯈꯨꯔꯥ ꯅꯣꯕꯤꯟꯗ ꯃꯗꯣꯞ ꯊꯝꯈꯤꯕꯗꯨꯗꯤ ꯑꯗꯨꯝ ꯃꯥꯒꯤ ꯑꯣꯏꯈꯤꯕ ꯇꯥꯕꯅꯤ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯃꯕꯨꯛ ꯐꯠꯈꯤꯗ꯭ꯔꯕ ꯑꯍꯜꯅꯤ꯫ ꯁꯦꯟꯗꯣꯏ ꯐꯥꯎꯕ ꯅꯣꯡꯃ ꯅꯤꯅꯤꯒ ꯍꯦꯟꯗꯣꯛꯄ ꯌꯥꯕꯖꯥꯠ ꯅꯠꯇꯦ꯫ ꯀꯣꯏꯊꯧ ꯍꯦꯛ ꯊꯧꯔꯗꯅ ꯃꯉꯩ ꯊꯛ ꯊꯛ ꯍꯦꯛ ꯅꯤꯛꯂꯗꯨꯅ ꯇꯥꯔꯤꯛ ꯁꯨꯕꯒ ꯆꯩꯁꯨꯗꯨꯃꯒ ꯀꯣꯛ ꯀꯣꯛ ꯍꯦꯛꯇ ꯃꯔꯥꯛ ꯇꯧꯔꯤꯕꯅꯤ꯫ ꯆꯍꯤꯁꯨ ꯐꯅ ꯃꯌꯥꯝꯂꯕꯅꯤ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯆꯣꯞꯈ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯇꯝꯁꯤꯒ ꯍꯦꯛ ꯆꯥꯅꯩ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯉꯥꯗꯨꯒꯤ ꯃꯅꯨꯡꯗ ꯁꯨꯞꯅꯇꯒꯤ ꯑꯩ ꯏꯊꯟꯇꯅꯤ ꯊꯕꯛ ꯃꯆꯥ ꯑꯁꯤꯃꯇꯪ ꯁꯔꯀꯥꯔꯒꯤ ꯇꯧꯍꯧꯔꯤꯕꯁꯦ꯫ ꯆꯍꯤꯒ ꯆꯥꯟꯅꯗꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯤ ꯕꯥꯖꯤꯅ ꯅꯧꯅ ꯍꯧꯗꯣꯛꯂꯝꯂꯕꯤ ꯏꯃꯥ, ꯃꯕꯨꯛ ꯆꯥꯎꯔꯕ ꯏꯅꯥꯎꯅꯨꯄꯥ ꯑꯍꯨꯝꯗꯨꯃꯒ ꯏꯆꯜꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯨꯃꯒ ꯑꯩꯒꯤ ꯑꯁꯥꯗꯅꯤ ꯃꯈꯣꯏꯅ ꯍꯤꯡꯍꯧꯔꯤꯕ ꯑꯗꯨꯁꯨ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯗꯨꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯩꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯃꯈꯣꯏꯅ ꯀꯔꯝꯅ ꯍꯤꯡꯍꯧꯕ? ꯇꯁꯦꯡꯅ ꯑꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯤꯕꯃꯛꯇꯤ ꯄꯥꯝꯗ꯭ꯔꯤ꯫ ꯃꯈꯣꯏꯒꯤ ꯂꯃꯟ ꯌꯥꯝꯅ ꯇꯣꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯄꯨ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯨ? ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯐꯅ ꯑꯩꯅ ꯆꯨꯝꯂꯕꯁꯨ ꯁꯣꯏꯗꯅꯃꯛ ꯃꯥꯏꯊꯤꯕ ꯇꯥꯕꯅꯤ꯫ ꯁꯤꯔꯕ ꯇꯥꯟꯖꯥꯁꯤꯗ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯑꯩꯒꯤ ꯄꯥꯝꯕꯣꯝꯗ ꯁꯤꯔꯤꯕ ꯂꯪꯁꯨꯡ ꯑꯃꯨꯕꯗꯨꯗ ꯌꯥꯎꯔꯤꯕ ꯀꯣꯔꯤꯒꯤ ꯖꯟꯇ꯭ꯔꯗꯨ꯫ ꯃꯗꯨ ꯌꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯨꯠꯅ ꯇꯞꯅ ꯃꯥꯁꯤꯜꯂꯤ꯫ ꯌꯥꯎꯕꯃꯛꯇꯤ ꯌꯥꯎꯔꯝꯃꯤ꯫ ꯂꯥꯏꯋꯥ ꯇꯤꯟꯋꯥ ꯊꯣꯏꯗꯣꯛꯄꯒꯤ ꯋꯥ ꯅꯠꯇꯦ꯫ ꯏꯃꯥꯅ ꯌꯥꯝꯅ ꯊꯥꯖꯅ ꯏꯃꯥꯒꯤ ꯐꯅꯦꯛ ꯃꯆꯦꯠ ꯑꯃꯒ ꯇꯨꯜꯁꯤꯕꯣꯡꯒꯤ ꯂꯩꯕꯥꯛ ꯃꯇꯨꯝ ꯃꯆꯥ ꯑꯃꯒ ꯌꯥꯏꯉꯪ ꯑꯍꯤꯡꯕꯗꯨꯒ ꯏꯆꯝ ꯆꯝꯅ ꯂꯪꯐꯩ ꯆꯠꯄ ꯃꯇꯝꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯇꯅꯕ ꯌꯨꯝꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯜꯂꯛꯅꯕꯒꯤꯗꯃꯛ ꯍꯥꯞꯈꯤꯕꯅꯤ꯫ ꯑꯩꯗꯤ ꯀꯌꯥ ꯃꯗꯨꯗ ꯊꯥꯖꯗꯕꯅꯤ꯫ ꯏꯃꯥꯒꯤ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯃꯤꯠꯀꯨꯞ ꯑꯁꯤꯗꯗꯤ ꯃꯗꯨꯒꯤ ꯑꯁꯥꯗ ꯃꯉꯥꯏꯔꯦ꯫ ꯑꯩꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗꯗꯤ ꯃꯗꯨ ꯅꯠꯇꯅ ꯑꯇꯩ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯒꯤꯠ ꯒꯤꯠ ꯊꯣꯡꯖꯥꯎꯗꯨ ꯈꯪꯅꯝ ꯍꯦꯛ ꯅꯝꯂꯛꯏ꯫ ꯂꯋꯥꯏꯒꯤ ꯁꯝꯗꯨ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯆꯞ ꯆꯞ ꯌꯨꯡꯈꯠꯂꯤ꯫ ꯁꯥꯔ, ꯁꯥꯔ, ꯑꯁꯨꯛ ꯊꯦꯡꯂꯕ ꯐꯥꯎꯕ ꯍꯧꯒꯠꯄꯤꯗ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ? ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯆꯝꯄ꯭ꯔꯥꯁꯤ ꯇꯥꯃꯅꯤꯒꯤ ꯈꯣꯟꯖꯦꯜꯁꯨ ꯃꯥꯜꯂꯤ꯫ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯇꯥꯅꯅꯕ ꯅꯥ ꯊꯥꯡꯒꯠꯂꯤ꯫ ꯃꯥꯅꯤ ꯁꯣꯏꯗ꯭ꯔꯦ, ꯇꯥꯃꯅꯤꯒꯤ ꯈꯣꯟꯖꯦꯜꯅꯤ꯫ ꯑꯗꯨꯒ ꯃꯥꯗꯤ ꯀꯔꯝꯅ? ꯑꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ, ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ, ꯅꯣꯡꯕꯨ ꯉꯥꯜꯂꯕ ꯖꯥꯠꯂꯅꯦ? ꯏꯀꯥꯎꯕꯨ ꯀꯥꯎꯊꯣꯛꯂꯨꯏ꯫ ꯃꯍꯥꯛ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯕꯁꯇ ꯏꯝꯐꯥꯜ ꯆꯠꯀꯅꯤ ꯍꯥꯏꯈꯤꯕꯗꯨ ꯑꯩꯒꯤ ꯇꯂꯕꯀꯤ ꯄꯩꯁꯥꯗꯨ ꯌꯨꯝꯗ ꯈꯔ ꯄꯤꯕꯤꯔꯝꯃꯨ ꯍꯥꯏꯕꯗꯨꯒꯤ ꯂꯧꯕ ꯂꯥꯛꯄ ꯁꯣꯏꯗꯅꯃꯛ ꯑꯣꯏꯔꯝꯅꯤ꯫ ꯇꯨꯝꯃꯨꯕ ꯁꯥꯔꯒ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯏ꯫ ꯃꯥꯡꯒꯣꯜꯗ ꯅꯨꯡꯁꯥ ꯌꯥꯛꯅ ꯁꯥꯔꯝꯕꯗꯨ ꯎꯕ ꯃꯇꯝꯗ ꯃꯤꯠꯁꯤ ꯏꯊꯛ ꯊꯛꯀꯠꯂꯤ꯫ ꯇꯥꯃꯅꯤꯁꯨ ꯑꯩꯒꯤ ꯏꯇꯧꯗꯨꯗ ꯈꯤꯇꯪ ꯉꯛꯄꯗꯤ ꯃꯥꯜꯂꯤ꯫ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯍꯪꯂꯝꯗꯦ꯫ ꯑꯩꯉꯣꯟꯗꯒꯤ ꯄꯩꯁꯥꯗꯨ ꯆꯥꯎꯔꯥꯛꯅ ꯍꯥꯏꯐꯦꯠ ꯃꯁꯤꯡ ꯊꯤꯔꯒ ꯕꯁ ꯅꯪꯍꯧꯔꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯊꯨꯅ ꯌꯥꯡꯅ ꯄꯔꯞ ꯄꯔꯞ ꯊꯣꯛꯈ꯭ꯔꯦ꯫ ꯈꯔ ꯁꯥꯎꯅꯤꯡꯕꯗꯤ ꯃꯥꯜꯂꯤ꯫ ꯏꯁꯥꯁꯤ ꯏꯌꯥꯡ ꯌꯥꯡꯕꯒꯨꯝ ꯇꯧꯏ꯫ ꯈꯪꯍꯧꯗꯦ ꯅꯨꯡꯁꯥ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯜꯂꯒ ꯁꯜ ꯂꯥꯕ ꯃꯨꯁꯨꯛ ꯃꯨꯕ ꯑꯆꯧꯕ ꯍꯥꯇꯝ ꯑꯃꯈꯛ ꯃꯥꯡꯒꯣꯜꯒꯤ ꯀꯥꯆꯤꯟꯗꯨꯗ ꯅꯤꯡꯉꯥꯏꯗꯅ ꯀꯣꯟꯁꯤꯜꯂꯒ ꯇꯨꯝꯂꯤꯕꯗꯨꯗ ꯑꯩꯒꯤ ꯃꯤꯠꯌꯦꯡ ꯇꯥꯁꯤꯜꯂꯨꯏ꯫ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯃꯇꯧꯗꯨ ꯏꯊꯟꯇ ꯅꯤꯡꯁꯤꯡꯂꯨꯔꯒ ꯅꯣꯛꯅꯤꯡꯂꯛꯏ꯫ ꯑꯣ, ꯁꯜ ꯂꯥꯕꯁꯤꯅ ꯑꯣꯏꯕ ꯇꯥꯏꯌꯦ ꯑꯩꯕꯨ ꯑꯗꯨꯛ ꯀꯤꯍꯟꯈꯤꯕꯗꯨ꯫ ꯄꯔꯞ ꯄꯔꯞ ꯏꯃꯨꯡ ꯇꯥꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯨꯊꯠꯄ ꯀꯥꯎꯔꯝꯂꯕ ꯕꯜꯕꯀꯤ ꯃꯉꯥꯜ ꯑꯗꯨꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗꯗꯤ ꯑꯍꯤꯡꯒꯨꯝꯅ ꯑꯗꯨꯃꯛ ꯑꯣꯏꯔꯝꯃꯤ꯫ ꯑꯍꯤꯡꯗꯨꯒꯤ ꯊꯧꯗꯣꯛꯇꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯏꯊꯟꯇ ꯄꯪꯅꯣꯛꯇ ꯅꯣꯛꯅꯤꯡꯉꯤ꯫ ꯀꯅꯥꯗꯕꯨ ꯇꯝꯂꯨꯁꯤꯒꯦ ꯈꯪꯗ꯭ꯔꯦ꯫ ꯀꯅꯥꯅꯣ ꯑꯃꯗꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯂꯤꯊꯣꯛꯅꯤꯡꯉꯤ꯫
ꯑꯍꯤꯡꯗꯨꯒꯤ ꯋꯥꯔꯤꯗꯨ